National Sports University Sagadori Baharau Hill Chingsang Imphal West ki manung chali kaidongai da Kangpopi district oi ba yaro hana NSUPC na thamlakli Nupi macha amagi kai khumnaba manghan bada chenaba nupa ama court lagi halakpagi lambi da sakhangdaba singna nongmai na kaplamle Editors Guild Manipuram di Manipur Hill Journalist Union के permanent office in DIPR के नोबा complex अपीरगनी है ना IPR Minister Biswasit न था जब अपीखरे लंबी सेंबी दबे के मायोग ते इंफाल यारी पोक लंबी दा चथोक चसिन तौबारुम बकुबा गाड़ी सिंगियाम नंगा सिदगी चथोक चसिन तौबा थिंखरे मोरे की यांगो पोपी लोकचाव वाइल्डलाइफ सेंचुरी की मनुंग दमी नियम की वांग मद खुलता सलक सिंगेंग सिलगनी है मिनिस्टर श्याम कुमार न फोंदोखरे अमसुंग अगस्त 10 पांगथोकदोरिबा नेशनल डिवॉर्मिंग डे की निमित्त मियामना पोंफाना सरुक याबियो है नेशनल हेल्थ मिशन मणिपुर ना अपील तौरकली मैम खुरमजरी अदम येंबिरस इम्पैक्ट न्यूज़ ने विद्यार्थी थिंग जमना पुंजा से फाबुगी मरुब पाउसिंग मैम पिजरी नेशनल स्पोर्ट्स यूनिवर्सिटी सागदोरिबा हराउथेल चिंगसांग से इम्फाल वेस्ट की मनुंग चली कैदोंगैदा कांगपोपी डिस्ट्रिक्ट ओइबे यारोय हाइना सेंजम चिरांग सेंजम खुनौ अमदि कौट्रु की मियामना वाकानिफम चथखरे नाकल मरम द स्पोर्ट्स यूनिवर्सिटी सागदोरिबा मफम से कांगपोपी डिस्ट्रिक्ट चिंगबा मरमना डिस्ट्रिक्ट असे के एडमिनिस्ट्रेशन की मनुंग चलहलु हाइदुना कांगपोपी डिस्ट्रिक्ट सिविल सोसाइटी ऑर्गेनाइजेशन ना डिस्ट्रिक्ट असे द पुंकुन मरी के टोटल शटडाउन की खोंजंग चंगसले ngase National Sports University Protection Committee amadi All Maitai Clubs Organization Manipur na sinduna Harauthel Chingsang ase Imphal West ki manung chali haiduna kautrukta miyamna wakanifam changsan ki Mifam adu da sarug yakhiba NSUPC ki chairman Irungbam Ranjanna Harauthel Chingsang ase English singamaga chamapan kunipan da matamadu ki Manipur State Darbar na Senjam Khuno amadi Senjam Chirang gi lambi ni haina order thoklam khibani ममांग पान खिबा लेंगाक सिंगी मतमदा स्टेट दरबार की ऑर्डर असगी मतुंग इन्ना हराउथेल से इम्फाल वेस्ट की मनुंग चली हाइना गजेट फोंखिबा लेख्रे चिंगसांग असे असेंग ममपु ओलिबा सेंजम चिरांगम दि सेंजम खुनौ की मियाम तानरमदना साइतु गमफाजोल की एसडीओ एन सुरजितना इंग्लिश अनि 13 की अक्टोबर तांग 10 दा इपा इपु की हकतक की कौरकलबा हराउथेल बु ममिंग ओंथोकलंबा लाइबक थिबने हराउथेल बु एल तांगनोम अमदि खुंगंग अनिया सिफाउदन चेलिबा सहिरोक तुरेल बुलैलोन लुइपी हाइना मिंगौ ओंथोक लंबा यानिंगदे खुदक हंदोकदबनी हाइखे स्पोर्ट्स यूनिवर्सिटी असि साननबा गमेना पाइखलक थबक थौरम सिंगदा खुंजा सिंगना अवांग बथाकता सौगतगनी कैदोंगैदा हराउथेल चिंगसांग असि कांगपोपी डिस्ट्रिक्ट की मनुंग चनबा यारोय सेट दरबारना थोकलंबा ऑर्डर कॉपी सिंग मतिक चाना खुंजा सिंगदा लेरी हाइना महाकना फोंदोखी पिबिरमिबा अखोइगी स्टेट दरबार की ऑर्डर सिजो 1926 तगिना 32 पोगजी मसी मनुंग जैदा हुजिकी हाइबा ऑर्डर सिंग से अयाम पीबने अदुना हुजिकी इंक्लूड तौरबा यामना जेन्युइन ओइरबा अदुगुनबा स्टेट दरबार की ऑर्डर नि हैना ए मसी थमजगे अदुगा लोइनना हुजिकी हाइबा जगह सि स्टेट दरबार ना पिबिरमिबा इपाइपुन थम्बिरमिबा हाइबा जगह सि इम्फाल वेस्ट की एरिया दा चिंगदना गेजेट फोंगदना यामना क्लियर ओइना लैरबा अदुगुनबा जगह मनी नाकलमरोम द हराउथेल चिंगसांग असे इंग्लिसिंगम चामापन हुमफुतरुक्तगी मतमदुगी हल्लमन सिंगना कुकी ट्राइब सिंगना खुंदारिबा हराउथेल विलेज किनी हाइना मयेक लाना थमलमी हाइना कुकी स्टूडेंट्स ऑर्गेनाइजेशन सदर हिल्स की प्रेसिडेंट थांगमिलन किपगेन फोंदोखरे स्पोर्ट्स यूनिवर्सिटी असे साबदा अथिंगबा पीबा लेते तौबतबु यूनिवर्सिटी असे कांगपोपी डिस्ट्रिक्ट की मनुंग चली हाइबदु लाउथु हाइखे हिरम सिग मतंगदा गवर्नमेंट का थेंखांग कयारक वारी सानख्रबसु पाउखुम पिरक्तबना ngase ayuk pung 3 tagi hayang ayuk pung 3 fawba pung 10 gi oina कांगपोपी डिस्ट्रिक्ट के गामगिफाई गेट तगे ताफौ कुकी विलेज फawba टोटल शटडाउन खोंजंग चंगसले चिंगसांग से कांगपोपी डिस्ट्रिक्ट चिंगबना डिस्ट्रिक्ट असे के एडमिनिस्ट्रेशन की मखादा लेफम थोई हाइखे लोइनना मखाताना लेंगाक की माइकरी रेस्पॉन्स फंगद्रबदे मखल मखा क्या की खोंजंग चंगसन खिगनी हाइना महाकना फोंदोखी
Even on Hill People's Day, I had also personally met the Honorable Chief Minister, and he said he had assured me that this matter would be taken up seriously along with the Chief Secretary of the State, and that was what he assured us. But even after that, when he visited the site, he gave a press briefing stating that the land is free of dispute, any form of dispute. And even after that, again in the assembly, it seems he has once again reiterated the fact that, not the fact but his assumed fact that the land is free of disputes. Nupi macha maying listing ani tara humdoi de jat manghalui haiba thodok ta chenaduna pokso gi makha da case chathariba nupa ma court gi halakpada sakhang da bisna nomaina kaplamle nomaina kaplam badagi soklaba nupa do rims ta aruba fibam da laikana khre nomaina kaplam badagi soktuna laikana riba nupa do Imphal West ki manung chanba lamsang police station akonba sairem khuldagi sandam bhogen chahi ni funi thoya pokpa bhaigani maha case asig mari lenana court gi bail phangba maramna mayumdagi court ta kathok kasin tawani hairi Thaudo se numit yung mamatong pung amaga minute yang kay chat pamatamda Imphal Jiri lambi gi takel da leba blind school hygiene pham main road ta thoki bani Thaudok thokpham dagi phangba pawda nongthil pung amaga minute yang kay chat pamatamda lambi mapanda dukan pham miyo singna nomai kapagi makhol ahum takhi nomai makhol adu tabaga Honda Dio scooter de tongduna lakpa nupa ma main road lan thoraktuna takel blind school changpham lambi da 1000 khraga sambal da tusinki Tanjadu the main road ki wangmada nahama mafamadu dagi chen khraga gari machamada ngairamba miyoi aniga mafamadu dagi kanna thauki gari tusin ba mafamadu da miyamna changsilubada number thadaba dayodu da tonglakhiba nupaduna nongmaina kaplambani haiba khanglakibani mafamadu da Imphal West ki police ki makok thongba officer Pachoi police station amasung lamsam police station ki personal singlaktuni yangsinki police na mafamadu gi miyam da hangbada nomai kaplamba miyoi amana ahal oiraba nupa amada nupi angang da karan taba ki kapani haina hairamki hairi rimsta ruba fibam da laikana riba bhogen gi pukamasung khudang da nomai maruna panba gi dakpham leramki Dr. Singna kanna I kaptuna laikana hori adubu kari oigada gi haiba khangba ngamtri Editors Guild Manipur amadi Manipur Hill Journalist Union ki permanent office sing Kaisampata sagaliba DIPR ki anoba complex apiragani haina Information and Public Relations Minister Biswajit na thazaba pikre loina na matam khara gi oina morangkhom da leriba DIPR complex ta temporary office sing lehelagani haina so Minister Thongam Biswajit na phongdokre News Secretariat ki conference hall da Editors Guild Manipur amadi Manipur Hill Journalist Union ki mihut singa unaba ki thoram da Minister na thazaba se pikibani Thauramada AGM ki President A Mubina Charter of Demand amasu pisinke. Mapalamdagi lakpa journalist singna laibayaba transit rest house amasu Manipur Press Club ta thamlagani haina Minister Biswajit na phongdoki. Government ki policy program amadi achievement sing ningthina advertise tawduna miyamda khanghanaba Manipur government advertisement policy amathubada leihannabasu Editors Guild Manipur amadi Manipur Hill Journalist Union na Minister da appeal tawki. Imphal Yaripok lambida chathok chasin tauba arumba puba gari sing asidagi changba miyamna thingkhre sathina sokchinduna leiraba Imphal Yaripok lambi ki fibam matam kuinadagi lengakna miding changbidabana lakpadagi lambi thingbai khongjang ase changsilakibani Kongba Khetri lekai mapadu aida club tarani pana pulaga sengkhiba Imphal Yaripok Road United Club Organization ki thomi sing yauna lekai adugi mera paibi kayana lambida lakpa heavy vehicle sing thingjinduna halanki Khongjang adu da saru yakiba Imphal Yaripok Road United Club Organization ki Joint Secretary L Asokna phongdorakpada Agastara fawbugi manungda lengak asigi maikai digi Imphal Yaripok lambi semjinaba thabak paikhalaktrabadi Agastara ge hingnong yai digi Imphal Yaripok lambida pungni fanipan gi ban kauragani haina Jacksonwa thamlakhi Manipur government na akhoi gi Imphal Yaripok ki phebo mena soba mafam sing ase akhoi tang tari ki boki manungda semjan biona langthokibani adugi matungina akhoi na tang tari bok semjan bidramnina tang nipan dagina akhoi tang tara bok khoi gi heavy vehicle sing hariba Imphal Yaripok road sesida satpa khoi thingjare aduna hariba tang tara asibo ki manungda kaigumba government na mari lenaba department na kaigumba khoi gi phibam sokchalaba lambi sembirakta taragadi akhoi gi tang tara gi ahing nongyai dagina tang tara ni thoi gi ahing nongyai phobo pungni phuni pan gi Imphal Yaripok road akhoi ban tawjagani
Amaronda Herangoi Thong Makha Khage Lambisu Lagliba Agastara Manga Fabugi Nunda Semjin Bidrobadi Agastara Tarukti Lambi Tingbagi Kongjong Silagani Haina Herangoi Thong Women Social Cultural Development Association Chero Manamari Lenaba Singipong in Chingsilakli India Myanmar border town Mori the Leriba Yango Pokpi Lokcha Wildlife Sanctuary ki Manungda Nyongi Wangmada Khulta Silak Singing Silagani Haina Forest and Environment Minister Thaunazum Shyam Kumar na Phongdokre Loinana Wildlife Sanctuary asida karam lamlaki sau chek sing lakpagi haibedu khangdokpada lainaba Wildlife Sanctuary asigi manung channa leiba tongan fom singda CCTV camera sing thamna hotnaragani haina so minister na phongdoki Square kilometer chamaga marfumari dasmik niparom pak chauba Yangau Pokpi Wildlife Sanctuary ki manung channa leiba India Myanmar gi border oriba Howland Fai Khuldang ase Minister Shyam Kumar na hakthengna na chatuna yengsinki Howland Fai Khulda lariba Wildlife Sanctuary ki manungda yum kaya sajilakpa se nyongi wang madani makoi sing ase ningthina wakhal taminaraga hongdokhinaba khangan mathau tai haina minister na phongdoki Minister na makata na Howland Fai Khulda India amadi Myanmar gi marakta lambi che na balariba se laibak thibani haina su minister phongdoki Manipur ki Yangau Pokpi and Lokchau Wildlife Sanctuary aduki jaga ne pak chawbasi aduki matik tam chawi haitare 194.9 square kilometer segi area si am laibak thibiri sta phina Wildlife Sanctuary jaga sida illegal am village masing hangalakpa si so factor man do nakal amarom dana khoi si jaga sing leibi ki dispute area jo singa haitare si India amasum Myanmar yani sta leibi sta amana claim tongna ba si Howland Fai jaga sta government forest department na khoi department gi si leiba therefore Kami si mem tanah kanda, menung koi karam ba koi sida wildlife lay habito, koi sebut bangun tanah kanda, koi kan spy camera gumba, sol to thamma kadi koi na, karam khagi sa koi wild animals lay habito koi khamu ngamani. Phatta haudi hundok fam leitabagi khudong chadaba mayok nariba se proper planning ama sembiram dabagi ni haina mahot minister Thaunazam Shyam Kumar nungai da phongdoki Amonakai hundopam sing asi yeng sin khabaga loinana lenga asina tuba matamda mafam jaba yengna mokai hundopam semna bohonaragani haina so minister na phongdoki Indo Myanmar border gate number 1 gi manakta leiba Menan Turel gi Indiarom thangba torbanda meter yankhai ase amonakai hundopam oina sajinari Loinana More town da leiba miyamna semba Worker and Trader Association More haiba lubasina yumma madi dukan singdagi amonakai sing lokhatuna town asida amonakai lehandana bohonari Adu Bomonakai Singadu, Mapamchana Hundopam Laitabana, Lainatina Kasandorap Akiba lady. Minister Namakatana, Moreda Nona Sariba, integrated checkpoint key, Fibum Suyang Sin Kibagaluinana, Morea Kaiteli Fibum Suyang Sin key. State Secretary Madi Indiagi, border town, like the Puna, Simata Udragadi, and Tunda, environment, Kaipam Pirakan Havaki, Dum Pangel, Lapkanda, the Moregi, Watamana, Isosinamana, we like Moregi Tongi. Jam Luna Shangbiramba, Sikam, I decided to take up Pundu Makatana, when the government of Manipur, support Pibi Kanda, when the Impalajo Boganda, when the Messi Minister, Sidan Birin, Tanaka, Gaima Moida, Pino Hondaragani, Yam hygienic winner, Tanariba Kogi, Amarum, Barmaga Kogi, Leminaribisi, Nampalonga, Moyam Sinan, Makodam, Mot Baitare, Lay Mongs, she seems later, she seems improved on the Kali items. Manipur State ki oina su National Deworming Day tha sigi tara da pangthok lagani haina National Health Mission Manipur gi mai kaidagi thamdakli Lamphel da leiba Directorate of Health Services ki conference hall da pami singona bam da National Health Mission Manipur gi mission director Dr. K Lokendro na hai India yauna chakhalak liba leibak singda leiba chahi amadagi hauraga chahi taramapan fawbu ki angang singda roundworm whipworm amadi hookworm na maram oiraga hakchang da iwat pagi leina anemia machioi bechinjak chaba wat pagi oiba leina yauna makhal kya gi leina na nahali leina makhal ase World Health Organization na yaraba albendazole hidak ase pizarabadi yamna laina ngak thok pangami hidak ase chahi ani dagi chahi taramapan fawbu gi manung da leiba angang singda guli ama pizagani loinana chahi ani gi makha da leiba angang singi oina guli tangkhai pizagani hidak makhal ase anaba leiba angang singda pizaba yade hidak asina angang gi puknung da leramba til sing hatnaba honaba matamda angang khara da hakchang nungai taba oningba yarakpa Yai, Masida, Pakaningai, Ode, Kariguma Nungai Tabasi Pung Kunmari Hen Batarabadi, Mananakpa Health Center, Sing the Pukatuna, Darkar Labor Health Checkup Tobiu, Haina, Dr. K. Lokendro na Tamlakli. Manipur State Kioina, Angang the Telebik Chang Sichada
निफुनिथोई की चांग लेरी नेशनल हेल्थ मिशन मणिपुर सोशल वेलफेयर और एजुकेशन डिपार्टमेंट का खुद समनदुना तोंगान तोंगान हेल्थ सेंटर स्कूल आंगनवाड़ी सेंटर पांगथोकदोरिबा डिवॉर्मिंग डे असिदा मयामना मपुंग फाना सरुक याबियो हाइना डॉक्टर लोकेंद्रोना अपील तौरकली कई तीन ऐसे मरुन हाइजिंग मरी लेना थबकने इमूंग मनुंगना मपा ममाना आगांगसिंगदना खुजिन खुया तेन कपीब खुद सा टोन हांदोपीब सरम थामदाय साबुन सेंगना हांदोप खुद हामगी नियम फजन तापीब युमलै करे हयिंग इंदना अखोगी जनका लुका मोतना अमोद कई पेशेंदना तीन पोप याब हाइनबदो अदुमाय तो लेतनब युमलै करे अदि इसिंग तुंगदा मफम लेहनबा तीन ऐसे मरुना लाक्तब रुचि अनीनेब अमना खुद सा मोदबदगी चाबदगी चंगिबो चंगी चखौद अमना लेबाकदगी खोंखुन चफमसिदा बियर फुटेन चंगगा खुजी होगी उनसाद हुटलगा चंगम महि खंगसु ले उनसा फावर चंगगा होगी लिगी उचेन से चेन रे चखौद लाप अदुम यामसु ले लमस करी फावर लाप लाकलिबा गस्तरा मरी सी मणिपुर की हुमद्रारक सुबा इंडिपेंडेंस डे नि हाइना चाउना पालन तौरगनी हाइना प्रोटेक्शन एंड प्रिजर्वेशन कमिटी मणिपुर की माइकैदगी फोंदोरकली वायंगमम लेकाइद लेबलुबसी ऑफिस पांगथोकपा पाउगी मफमदा पीपीसीएम की कन्वेनर पीएच देवान शर्मा फोंदोरकपदा साउथ ईस्ट एशिया लेबा लेबाक सिंग मनुंगदा मणिपुर हाइबा लेबाक असिसु मरोमदोम लेपचबा ngamba मनिंग मखा तंबा लेबाक अमो ओइना लेरमी इंकुम जाले सिंग अमगा चानिपान मौद्रा माथोई की मतमदा ब्रिटिश के लोइलम लेंगाक लेखरब मतुंग महाराज बोधचंद्र की मतमदा इंकुम जाले सिंग चामापन निफुत तरेट की अगस्तरा मरीदा ब्रिटिश की मखुत्तगी अमुक हन्ना मनिंग मखा तंबा लेबाक अमो ओइखिबनी मरमदुना नुमिरसिदा महाराज बोधचंद्रना पाइहनखिबा पाखंबगी फिराल अदुमक लाकदोरबा अगस्तरा मरी नुमिरसिदा सना कोनुंगदा पाखंबा येकपा फिराल पाइहनगनी हाइना फोंदोरखी नुमिरसिदा लमदमसिगी कम्युनिटी खुदिमकी लुचिंग कयाना सरुक यागदौरी मरमदुना नुमिरसिबु इराइचा खुदिमकना सपोर्ट तौदुना सरुक यामिनसी हाइना अपील तौरकली 1947 की अगस्त की तांग तराग मरीदा मणिपुर की निंग तंबा से अमुक हन्ना ब्रिटिश न सिनरम की हाइरिबे यामना मरु ओइबा अदो मणिपुरी मियाम की थमोइदसु निंग तंबगी नुंगाइबा मिकुप अदुदा फंकी हाइरिबे नुमित असिबु प्रोटेक्शन एंड द प्रिजर्वेशन कमिटी मणिपुर पीपीसीएम ना हंदक हुमद्रारक सुबा मणिपुर इंडिपेंडेंस डे हाइना थौरम मसी अखोई पांगथोकननबा सेम साबा लोइजरे हाइरिबा थौरम मसी अखोई सना कोनुंगी अदुगुम्बा लंपाक असिदा अखोई पांगथोकचगनी लोइनना अचौबा फंक्शन अमसु पांगथोकचगनी अदुगा लोइनना टी लुमकिम रियाजुद्दीन चौधरी अमदी तोंगान तोंगानबा अखोई संगनाइरबा मियोय कयाना थौरम असिदा अखोई सरुक याबिगनी मोरेदगी इम्फाल तमना थोलकपा नुपा मदगी लुपा कोटी अमा हेनबा सेनफम की ओइगदबा सनागा कोनना फारे नुपा दुंगसे उपुंग निपान मखाई ताबन तमदा खुदेंग थाबी चेक पोस्ट किलोग्राम मरी का ग्राम चामगा यांखै तरेट की ओइगदबा सनागी बिस्किट कुनमंगा का लोइनना फाबनी हाइरी फारबा मियोय अदुदि मोरे वार्ड नंबर 3 दगी राजू मुनियानदी चहिनी फुमंगानी खुदेंग थाबी चेक पोस्टा लेबा तरानिथोय सुबा एआर दा पावम पिरकपदगी मफमदुदा चेकसिना अराकपा गाड़ी सिंग चेक तौखी चेक तौरिंगैदा राजूना थौरकपा मारुति वैन रजिस्ट्रेशन नंबर MN01G 8270 दु चेक तौबदा ड्राइवर सीट मखादा सना सिंग अदु लोलंबा थेंगनरकपदगी फाबनी थौदो अदुगा मरी लेनना आइनगी ओइबा खोंथांग लौखनबा मोरे PS खंगन खरे हाइरी लाखलिबा अगस्त 15 इंडिया निंखा तंबगी थौरम मणिपुर पांगथोकपा यारोय हाइना नेशनल रेवोल्यूशनरी फ्रंट मणिपुर इन्फॉर्मेशन एंड पब्लिसिटी सेक्रेटरी सना जाउबा मैतैना थादोरप चेरोल अमना हाइरी लोइनना नुमिदासगी नोंयाय मतुंग पुंग अमदगी नुमिदांग वाइरम पुंग 5 फावबा मणिपुरदा बन लाउथोकले हाइना सुखंगलकली अदुबा थिंगबासिदा अनायक मई सिंह लाइनिंग लाइसोन अमदी मीडिया की ओइनदी कोमथोकनी हाइरी ngase yuk pung mapan tabda palace compound ke koibda pripa ki cadre ama leire haiba kaknaba paw fangbadagi additional SP law and order infal swungpam kasarna luchingba timamana bolero jeep ama chingnaduna tanabadagi bau para mamangda faraba matung wahang tawbada health minister da address to demand letter amaga konana miyoy ama faraba miyoy du meyengba mutam sing chahi kuntra manga pokpa M ibotombi nongpok kaithel manbi awang lekai yari poktagini hairi मियोय असिदगी सिम कार्ड अनि सैमसंग मोबाइल मा वॉलेट आधार कार्ड फागतखी मखादाना वहंग पाहुंग चथनबा महाक असे चथबदा महाक असे प्रिपा के फाइनेंस सेक्रेटरी ओइबा अहैबा अंगोम को बमगी मखादा थबक तौबनी हाइना खंगबा ngमखी हाइबा डिमांड लेटर असी अहैबा अंगोमना मंगोंदा सिनारकपनी हाइबसु खंगबा ngमखी
Lamdam asida nomakangdana nupi singi mathakta miyot minay kaya hengalakliba se Social Welfare and Cooperation Minister Lemchak Kibgenna nungnangba phongdokladuna asigumlaba crime asigi mayokta zero tolerance tawgadabani haina phongdokre. Wafam asing asi mahaki mayumda khudakki oina pangthokiba mifam amada Lemchak Kibgenna phongdokibani. Haiba mifam aduda Manipur State Commission for Women ki Chairperson Dr. K. Sobida Devi, Member Ranjita Golmayam di Manipur State Social Welfare Board ki Chairperson M. Priyo Malana chingmana sarukyaki. Demasina Minister ki pautak matungina handakta thokiba sapamongbi Sumila Bedamni Devi amadi mutum ongbi Indira Misig matangda mafam da chatuna inquiry tawkibani. Case ase chenaba myoy khudimak matik chaba cherak fanghangani haina minister na phongdoki. Loina na sterasida mi ku khudingi nupi singi mathakta myot minai kya chathaba hengalakliba se hantha hannaba maroi ba thabak sing laukhanaba minister na MSCW chairperson da akanba pautak pikhi. Matam chana awaba tarba singda achumba wail phangangani haina su minister na thajaba pikhi. Senapati rape case kamari lainana pau chekhar the victim oirba nupi machagi maming fonglak paloinana thodok asida chenai haiduna nupi machani phare haiduna maminga loinana tholak paslaibak tivani haina taninglong Lanka Student Union ge maikedi thamlakli. Manipur Press Club tapami singuna the Union Asigi President Deputy Prinmaina Hai Senapati ki rape case adu yamna laibak thiba thodok amani victim oirba nupi machasi lairik laisuning thina haibi tungya sa yamna laibani. Adubu thawdosi matangda report tawba matamda victim oribesi maming yauna pauche khara da fonglak pasina nupi macha asigi tungi punsida yamna akaiba ma oigani haina union asina fongdorakli nakal marom da police department ki PRO mana thadorak pachero lamagi matung ina pauche khara da thawdosi matangda jenaba miyo ani phare haiduna tholakhi case asigi matangda police na thiziliba ma oibana accused singi maming pauche da tholak pasi aingi Oinasu Yadabani, Hiramasida Police ki Makoktombo officer amadi Mari Lenabo authority na ningtina yang sinbiu. Nakalamarumda labactiva Taudosa Chenaba Sing Atumatam the Putok Piomadi, Taudosa Mari Lena Sam Kiba JSida Club Organization Signam upon Fanamating Pang Bio Hinasu, debut Prinmaina Piltorakli. Machin Mano Anibakni, victim gi very close friend Ama Oijabani, Marksi minor Ama Uribni, Aduna Hujik investigation, Chachariba Matamda Makoigi Mingdu. Among the publicized to Biba, Madu Akoi, Tanilong Students Union Ama Waiduna, Madu Yaning Day. Aduga, Hojik, Big Timbo, Miam the Masigi Papa the media the Maming Panduna, Papa the Ishin Bibido, Makoit Adumakti Away, Yaning Day, have you seen from the sitting mini. Masigi victim Yamarang the JAC form to Makoy the concerned department, Amasung, Mayam organization, Mayan, Masida, cooperation Bibinaba, attention Bibinaba say, as the local students union of the victim, I have President Masigi, Wahi say, Tamjaning mini. Thasi Mari the Lake Drabe Sapam Ningol, Tonau Jomombi Sumila, Elias Itel Gimisi Yaning Day, Thanipa Naupuri Binupiamabu, psychiatric patient Haina Maral Pisilaga, Matom the Society of Zabani Haina Sumilagi Mapuribagi Munganuna Fongdora Pawa from Hakchina Lawi. Missy Asira Teneriba Muising Putokuna Marilena Signature Pibio Hyper Demand or the Missy Asimatana Senkiba, Joint Action Committee Nawakanifam Chatakre. Wankayang Pali Lema Kaitel the Jatakiba Wakani Famadu Sarugakibi, Lake Hidrabinu PSC Manau Pina Fongdorakpada, Sumila Haribinu PSC DM College Campus Saleba, Bhartiya Vidya Bhavanda, Computer Instructor Oina Tabak Taubadanatana, LIC Agensu Oidana Miyangi Tabak Tauribini. Adu PSC Mapuriba, Taunajam Ziban, Amasumaki, Imung Manungi Mio Singna, Amato in a Manaraga, Susila Masana Society Tauraga, Sibani, Haina Fongdorak Bawafa Masi, Aranbani, Tamoy Sokna Nungai Taba, Fongdoraki. Asumba Tobini Haidana, Hojik, Kanator Sarkana, Asengba, Asumba Langlan, Zinze Putok, Mating Pangbu, Akoi the Sengna Midiagi, Tong, the Kulona, Duna Haizari, Akoi Isegi Missise, the Senamak, Makoina Loktunaraga, family Loktunaraga, Makhapani, Makogi Imung Manung, the Sengna Mahagi husband, Wahang Pang, Aseng Basatabu in interrogation, Pazanato Biu, Makogi Imung Manuna, physically, mentally, Tosa, Torokanda, Harpany, Habisi, Akoi the Sengna Kangi, Ladyba. Asum babu tiga piri ba isin now sing makoi puna maksin akoi gi makta aseng balang lanan jing puthok pana mateng pang biu hai ba se akoi ta seng na hai je asiba haksang ji ochu akoi da sina biu Matang swai sida break um lozage Manipuram di malengi tongan tongan be ipau singaloina khoi break ti yam thuna hanjarake impact news po meeting ta don lepio mayam bom ko na taram nok chari bulletin sing makata ba pau myam de pizari
Imphal Municipal Corporation IMC gari auction taunaba notice thok matamda hanagi IMC mayor di thabaktagi pothakre gari auction tawbada ex mayor yaudi haina ex mayor S Sunil na sengdorakli IMC officer opposition leader Indrajit Taurangbam Joy Kabui amasung gaidon gangmay yauna pangthokiba pawgi mifam amada ex mayor S Sunil na fongdorakpada gari auction lawbagi thabak se ingkumjale singani tarataru ke October 15 da house na lokiba resolution amagi matungina chatharakibani Sunil na mayor oiringai matamda chahi asigi me kunithoi da auction gi notice ta approval piki madugi matung de kan Canada na me kun taruk ta resign tawduna thabaktagi pothakre hairi Masigi matung da IMC ga mari lainaba authority na me kun mapanda auction kobagi notice thokibani adubu ngasigi pauche sinda me kunithoi da tender notice thoklaga hanagi mayor S Sunil na me kun mapanda tender tokibani haina ruling kangbuna fongdorakliba wafam ase angakpa fawi haina fongdorakli Lairiba Honorable 27 na masi auction toba yare hasi pithokraba matungda niyongi matungina file aina matamda duration lairiba matamda da file process tobam thokpa tawdragadi lawgiba decision dubu ekoi resolution dubu aina indabani yana haigani haina makhoi auction se tobam thoi haina auction gi notice book aina thomel date 22 da adugi matungda di date 26 da di ekoi gi matam se resignation pire laitre date 29 da khalle matungda khallaga matungda file process tobam matung ina date Commissioner na date 21/6/2017 sida tawre masigi approval pire date 3/7/2017 sida ujik oriba mayur sina pibane Nakalamarom the Imphal Municipal Corporation IMC ki gari nipa niyom lana auction tawbagi matangda Mahut Minister na miding changlakpa madi order vehicle laukhanaba thamkiba wafam thagatli vehicle laukhatpa khaktana yaroi auction adugi tender karamna tawkibano madi nomada chapanaba pauche ani karamna phongkibano haibagi matangda sengna thidokpa chungani haina Congress ki spokesperson case Joy Kisan na phongdokre ngasi Congress Bhavan da pangthokiba pami singo nabda Joy Kisan na niyom lana auction tawkiba mioi singi mathakta laingakna kari action laukhatpage haibadu lebak miyam khangnaba laukthokpana laingak ke chumba khongthang oigani haiki Mahut Minister T.H. Shyamkumar Masamak Chatuna IMC Ward No. 3 Yang Silubada Chauka Taurangi Thabak Amata Tauramdre Haikiba Adugi Matangda Su Sengdokpham Thoi Haiki Mahana Makha Taraduna Handakta Loisinkiba Assembly Mifamgi Mahut ki demand numitta Ward No. 3 ki Chauka Taurangi Damak Paikat Kadaba Thabak Tauram Paikat Taba Makai Action Logani Haina House the Mahut Minister Amadi Chief Minister na assurance speakiba laikre Hirama Sigamari Lena na action lokhat pagi matangda Congress spokesperson na sida matamatam gi oina information pirakani haina thajaba piram labasu ngasi fawba pirak palaitri warasi gi corporator na ngarang dagi drain chanba horiba sina thabak sure haibadu tarak takadori bra haina mahak na hangki loina na lenga sina phaba thabak torakpada opposition gi maikai dagi sawat kani dubu aranba thabak torakpa matamda opposition na kaidau nungda kupsinduna thamloi house ta thamkiba wafam singa thuba matamda thabak ton thorakani haibagi thajaba thamli haina mahakna fungduki Sarkar asina sakma yengdana elected member oibasu charak pigin haibsi honorable CM amasung lengak sina hanjan laukthokrabani hojik lebak miyam changna red handed farabani loina khangabani proof leirabani house da thabak sudi asi laukthokrabani masta amuk kari kan khaningai leiri lupa samri huran ba mina khutakta dandi piba ngamlaga lak ta praja miyam gi lan matliba phongna assembly da sakhi leiraba minister na chatlaga verify tawren hairaba maduda dandi pidabase karino haibsi khangan ban thoi aduga house da concern MLA oriba engon su madugi report pirakani hairaga piraktabase masi masu karino haibaduma lenga asina maroena concern minister na sengdorokna ba khangali councilor aduna case leiriba thaba amada changjalaga thabak suan ba haibase lenga asina ayaba pikraba pidribra haibadu masi khangbam thoi Prime Minister New 15-point program ki makhada lenga asna paikat kiba development program ke ada mawong maril tadaba thengnare haina Manipur Muslim Welfare Organization ki maikai digi pen da phongdorakli hata dalai belubasi office ta promise ngona bam dalubasi ki president Pangal Abdullah Pathan phongdorakpada senba chahili singani tara mangam sung tara taruki economic development program sing manungda minorities and other backwards classes MOBC gi oina kai tharak pa chakwa tharang sing maroina housing scheme yauna lahu singu
duna hingliba lawmi singda kaithagadaba senfam sing lawmi singda ningthina yauramdre loinana embroidery tawduna fisalonsa tawribi singi beneficiary list chatruk ka 15 thokibagi manungda su chada marfudgi changdi scheme asigi kanaba amata fanglamdre hairi Punamagase Manipur Muslim Welfare Organization ki thomi singna thijelubada khangbangam khibani scheme singa si kana bamyam da yakhalam dre habigi proof su lubase khutta leire maramaduna mari lena malenga asigi miyo singna hiramasi matang da thubu matam da thijin biyo haina appeal tawrakhi Hairiba lupasina thamdani wafamde athuba matamda ngasigi government na chayetnariba scandal singa sida miyeng changbirakanda mara leiba scheme officer amadi chenaba khudingmaki mathakta akanba thabuk lokhatpirakanda right person singda makogi right to mapung phana phanghange bigadabani masigi hairiba scheme singa sigi maramda maruoina ngasigi EDP scheme embroidery tailoring machine enthokpa sigi maramda athuba matamda white paper ama puthokpidaba taragadi Manipur Muslim Welfare Organization na akanba khongjang changsinabagi damakta shem saba loire ha Said Institute of Journalism DIPR Manipur ki meeting makhada hanboi na chahiya magyoiba journalism and mass communication ki diploma course naslagi hodokre mass communication ki oiba professional course ama DIPR na hodokpasina serasida journalism bu professional mo ina miyan recognize tawragani haina Information and Public Relations Minister Thongam Biswajit na phongdokre Tharamaduga mari lenana Minister Thongam Biswajit na haikibada journalism haiba profession simak yamna unique oiba profession ama oiri Miyam da hena chumba I pau piduna miyam gi mit mai ohenba journalist singi thodang oisi serasi gi oiriba fiba masada journalism gi line da leiba miyo singnaba kaya thengnari hauzik leiba lengaksna print amadi electronic ki khuthangda journalist singna achumba amadi afaba makal gi criticism torakpada taramna oi masimak lenga ki mit mai oiduna kunaya sibu hena phabalam bidalam jingba ngamgani haina minister nam khata ki Department of Information and Public Relations na hanboi na hodokadoriba diploma course asida mahairoi kuntra saruk yagadori chahi amagi course asida puna paper taruk leigani amadi paper mangadi theory paper oigadori course asigi saruk oina mahairoi singbu internship oina Delhi da thagadori ngasagi thoromaduda IPR ki commissioner K Radha Kumar director Megha Chandra Kongbam yauna DIPR ki staff kyana saruk yakhi koi media house amna criticize tawda madu saungai oidi Masi Bharat ke Prime Minister na jo akoi criticize tawda ekoi na madu ekoi na yagadabani aduga madu tawda bu ekoi na afaba pau achumba pau di achumba pau lora kanda criticize tawga di sarkar he na chapadabagi macha oi ani wakhalonda ekoi ji yamna haijadaba aduga khangjadaba aduga port amada leibadawna ekoi na hek tawji masi kone wakhalda nuaijade adu masi kanana he na explore tawgadabna haibje masi gi media gi leibiriba journalism gi banam da mang option biraba chini naw ngakna tawgadawni maram di ekoi journalist ki lamda ekoi mayam pandagi sothabanate adu ba ekoi gi exploration ji leitabajina maram orga ekoi je sothabadawna uhan baje masi udana mohona minasi Fibam Soklaba Chandal Assembly Constituency ki manung channel ba Government School College amadi Health Center Singyang Sinkre Yangsin Kongchaladu Education Minister T.S. Radhesham, Agriculture Minister Bhiyan Khalen, PDA Chairman T. Robindro, ACS BJP की मेरे ओखिबदा नतना BJP Manipur Pradesh महिला मोर्चा की लोचिंग पे SS Olis, ADC Chairman amadi member signa sarukyaki. Khongchara Sigmanung Chana Maha Union Government Higher Secondary School, United College Chandal amadi Chandal District Hospital की ओइबा फिबम सिंgyang सिंकी. Assembly Constituency की ओइना सोथादुना लेरब Education, Health amadi Agricultural Sector sing Chaukat Hannaba Hotnabada Lokat Payaba Khongthang sing Lokat Pinaba SS Olis namari lenaba Minister की पुंगलिंग चिंगसिन की. Khongchara Sigmanung Chana Chandal Mantri Pantha Community Hall da Chandal BJP Executive Meeting amasu pangthokhi. Thauramasi की manung Chana Prime Minister की media makhada leba asigi nupi macha singi paikhatpa Beti Bachao Beti Padhao scheme की awareness program amasu pangthokhi. Modern College Porompa Linkhat ki bachahi angkhai mari surakpagi ningsing thoram pangthokre ningsing thoramadu college asigi administration sinna pangthokhi bani thoramadu da college asigi tongan ba stream da makong mathang takraba mahiroi singmu mana pidune kai khumna butki mahiroi sing da khusna ki ba mana sing adu da selam sung sakhang che yauri college ase hodokpada yaukhi ba haloi ba singbu su khudol tamdune kai khumna butki college asigi ojam di mahiroi sung mahiroi sing ya pokpa pokpi sing na thoramadu saruk yakhi college asigi mahiroi sing isayam sung jagoi kya utki Eureka Academy Kakching Eureka de Pangthok Pagaloina HSLC exam the Makok Tarak Kraba Mahailoi Sing Asigi Mahiro Sing Okre
Thoramadu Academy faculty member of Eureka Sinduna Kakchingi Townazum the Leba, Panthobi Sangla and the Pangtokibani. Thoramadu the Education Minister T.H. Radesham Sotoba Mitunglen in Sarugyaki. ITSL's exam da ni superposition Fangla Krabi, Mahilo Sangasi Mahiroi, T.H. Joyliti Yauna, Tongan position Laura Krabam Sung subject in a mark Wangna Fangba Mahiro Singda, Manamatum Pitan Puning Togaki. Mahilo Sang Asigi governing body members sing or staff singam Sung Mahiro Singi Mama Pass in a Thoram the Sarugyaki. Manipur Milk Producers Cooperative Union na Chatharamba Aranba Thabak Thoram Singh Amadi Senda Thumjaga Mari Lenaba Achumbache Chang Singh Manipur Lengak Amadi Opposition MLA Singh da Pirabasu na Thaiduna Thambire Haina Manipur Friendship Organization na Cherolamada Maral Sirakli. Voluntary blood donation camp among a Standard College Chapang Thokre NSS Cell Unit 1 Amadi 2 na Sinduna, Janim's Blood Bank, Red Ribbon Club Unit, Amasung, Students Union Standard College Kakut Samnaduna, Camp Adu Pangthokibani. Agastara Nitoi the Pangthokadoriba International Youth Day Thoranga Marilena na Pangthokiba Blood Donation Camp Aduda, Mahiro Yauna Mio Yang Kairomna EPK. Aranba literates has a slightly sing moi blood donation zeta holagadi Pitopagi Katopagi Wakalon Zemako the Pohalakanda Makogi morality say Kitang was Sandok Zabangam Gadra Habegi Pandamamaga Ana act like Iba Manipuri hospital since the blood scarcity lady say what Libaseka Aina Gamzabida Kitang Gadra Habegi Wakalona Masu Angon the Poxare I Inkala Liban Haron Sida Haksang Pana like Habitaragadi blood regularly donate Tokyo is had ana a Yaudana Punsinung Sangna English signal labang by blood donate regular donate over me the Soitanangam. Ichauna Sohala Balomi sing the lame na har fangan bio haina nong chuimfa lomi sin me chaka tarang lup na tadorok cherol amana kanglakli. Hiramasida lengak na Marilena Department of the official sing tana duna emergency mifam pamduna lokat payaba tarang lokat bio haina cherols na makatari. Draconian Loni Haina Ribabs Pabulam the Masidagi Maru Fangna Loto Haina Miana Junction Kiba Kongjangi Sarukamoina, Besnupur Kaitel the Masama Tanda Mai Taza Duna Sizakiba, Atoba, Pepam Chitaranjangi Kubam Dangasi, Serasida Film Gilam the Tabaktoriba Loop Singamadi, Manipur Students Federation Volunteers Signalam to Sengbagi Camp Pangto Cray. Besnupur the Laiba Toba Pebam Chitaranjangi Kubamgia Akoiba Sengbagi Camp Adura Film for Manipurgi Makada Laiba, Dongan Dongan Bagil Kiagi Tomi Singsu Sarukyaki. Atoba Sigi Lapamda, Lunana Lainaba, Sitok Nantopa, Sengdo Pasida, Akoi Kudimaksaru Yabalak Sevani, Atoba Sina, Lari Paktaki Yang Tarapada, Akoi Kudimaksi Lingian Mananam, Magi Kudung Induna, Akoishu, Lebli, Zali Hibasi, Unanabagidamuta, Pilam Porong, Maikegi, Pilamgi family, the Lajeriba, Akoi artist, actor, crew member, Kudimangna Mapamsida, Tauramasigi the Maktai, Sep Sabalak Sevani. Oripo BJP Mandal na Lakliba Gaskitang Tarahundoy the Pangtokadoriba Patriots Day Mangoinana BT Park Tangase Social Service of Pangto Cray. Taramadu the Oripo BJP Mandalama the BJP Manipur Pradeski Mahila Mochagi Thomi Singh Sarukyaki. Manipur Agricultural Produce and Livestock Marketing Promotion and Facilitation Bill 2017 की draft copy ऐसे department की website www.agrimanipur.gov.in दा upload तौरे लागलिबा September हम फावुदा मियामना comment अमित suggestion saying amdmn@nic.in दा थाजिलक पयागनी हन agriculture department की director न चेरोल अमित खांगलकली. Housing ngasi nomagi sanabagi pauda Maharaj Kumar Ghanendrajit Memorial Super Division Football League Tournament ta USA Kurayamadi PYA Kairang ani ge match to draw ikre ngasi Khetrigau da leba ABA ge sanabung da sanakiba league tournament asigi ni funi thoi super league match ta USA Kurayamadi PYA Kairang ani sanakiba league match to ge piba matamda mayong naribati manimakna panjala mata chonabangam nadana match asi draw taki Imphal District Football Association की मीडिया मखादा था से तारा तरुक तक पांगथोक पाहुकी लेग टूर्नामेंट से टीम तरामा थोइना सरुक्यारी हयेंग टूर्नामेंट से सानागदबा निफुम दोइ सुबह लेग मैच मदा SAK युमनांग खुनोम दी उपसा पुखाउगा निफुमरी सुबह लेग तना राव लायंग बम लेकाय मदी UPAA क्यांग गयनी न लंबा तौनरगनी
Moirangthemi Bobby Memorial First Division Football League Tournament ABA Khetrigao amasung PRYA Khundrakpamani draw chatkre. Ngasi Khetrigao da laiba ABA gi sanabungda sanakhiba Football League Tournament sigi mari suba league match amada PRYA Khundrakpam gi sanaroi Jackson na match sigi kunmari suba minute panjal ma chankra matung ABA Khetrigao sanaroi Jahir Khan match sigi humdra manga suba minute ta makhoi gi sothana leiba panjal do handoktana match sigi draw chatki. Imphal District Football Association gi media makha da chatharagli league tournament sa team nipana sarokyari tournament sigi hayang ayu sanagadaba manga suba league ta angthai FC amasung Nesu Khrai ni lamba tawnaragani. All India Football Federation ki media makhada Orissa Football Association sinduna katakta chathariba Junior Girls National Championship ta Manipur gi nupi macha team final changkhre. Ngasi Football Championship asige sanakhiba semi final ki match amada Manipur gi nupi macha singna Delhi gi nupi macha singbu panjal ani amada maithiba piram laga chatharagli Football Championship asige final changbangam ki final changkhraba Manipur team gi panjal ani aduna match ki nifum di yankhai mapan suba minute singda TH Kritina amasung Manipur team gi captain Oribi Hdaya ani na chankhi. All India Tennis Association ki media makhada Manipur Tennis Association is Sinduna Lamphel Pata Labor Officers Club ki Deco Turf ta Under 14 Boys ki AITA Tennis Championship Series ki semi final lineup to boloi khre. Ngasi championship asige Under 14 Boys ki quarter final match sing da Manipur ki sanore Bhushan Haubumna Manipur ki sanore Mahesh Aribambu Taruk Ani amadi Taruk Ani da Telangana ki sanore Kushal Jantalana Mizoram ki JH Lal Huraibu Ahum Taruk Sinom sung Ahum Taruk Ahum da Assam ki Ankit Gogoina Manipur ge Biki Sago Sembu Tare Taruk Amadi Taruk Anida Maitiba Piki Bagaloinana Assam ge Arunesh Borana Manipur ge Sanaroi Joshua Rahulbu Yang Manga Taret Tarugani Amasung Taret Manga da Maitiba Pibangam Ki Chathariba Championship asida India gi tongan state singdagi lakpa nupa macha amdi nupi macha sanoi nifuni thoina sarukyari hayeng Chathariba Championship asigi makataba match sing sanargani. Tarahumdoi Suba Governors Cup State Level Fencing Championship asigi ngasi Khumalampak Fencing Hall da sanakiba cadet girls ki Sabar Masana da UPAA Kyamgai gi L Ambikana hanba position Misikol Khurai gi Ge Jitmalanan super position taki bagaloina SWC Khoman gi NJC amadi L Abiani na hum super position taki Championship asigi Junior Boys EP Masana da UPAA Kyamgai gi Chinglembam sung SWC gi Satisani ahanbam di ani super position taki bagaloina na super position na Yasu Brahmapur Baigabati Lekai gi Napoleon Namadi Saigi Deni Kumar Anina Taki. Junior Boys Fall Gimasana da Saigi ke Bidyananda Oile Kongbagi El Sanjoy Anina Ahan Mamusung Anasu Position Taki Bagaloinana UPAA Kyamgai S Langam Amadi SWC Kongmangi S Rahul Anina Ahom Super Position Tabangamki. Department of Youth Affairs and Sports ki media makhada state level inter-school under 17 boys handball championship ki ngasi Komalampak Indoor Stadium da ngasi sanakhiba nganupa gi ahanba match sa Channel District na Ukul District pu Panchol Taramari Mari damai yamna lakchana maitiba piki bagaloinana ane suba match na Thawal District na Bisnupur District pu yamna lakchana Panjal Gunmari Taramari da maitiba piki Championship asig under 17 boys ki hum suba match da Ukhrul District na Kangpokpi District pu Panjal Mari hum aduga Imphal East District na Chandel District pu Panjal Taramathoi Anida Maitiba Bibangamki Championship asida Manipur gi tongan ba district sing da lakpa nupa macha gi team tara amadi nupi macha gi team tarek na sarukyari. Chahi Yankhai Mangadagi Humfu Fabuki Manung Dalaiba Mio Singyo Bani Suba Sri Gopal Dev Likam Knockout Kang Tournament Teka Pisumai Pakre Ngasi High School Dalaiba Sri Gopal Dev ki Kang Sang da Sanakiba Kang Tournament Sikani Subalig Match Mada Teka Pisumna Gopal Dev High School Kang Khut Ebu Panjol Tara Humdoi Mapan da Maiti Piki Sri Gopal Dev Kang Khut na Sinduna Ngarang di Sanaba Hukiba Kang Tournament Sida Tongan ba Kang Khut Taruk na Sarukyari Chatharagli ba tournament asigi hayeng sanagadaba hum subalikta IWK ke uchekon amadi Gopal Dev High School Kangkhut B anina lambat tawnaragani.
अरोइबदा बुलेटिन से हेडलाइंस अमोहनम याद थमजगे नेशनल स्पोर्ट्स यूनिवर्सिटी सागदोरिबा हराउथेल चिंगसांग असे इम्फाल वेस्ट की मनुंग चली कैदोंगैदा कांगपोपी डिस्ट्रिक्ट के ओइबा यारोय हाइना NSUPC ना थमलकली नुपी मचा अमगी काय खुमनबा मांगहनबदा चेनबा नुपा अमा कोर्ट की हलकपगी लंबीदा सखंगदबा सिंगना नोंमैना कापलमले Editors Guild Manipur amadi Manipur Hill Journalist Union की permanent office सिंग दी IPR के अनोबा complex पीरगनी हाइना IPR Minister बिस्वजित न थाजबा पीखरे लंबी सेंबी दबगी मायोक्ते इम्फाल यारीपोक लंबीदा चथोक चसिन तौबा रुम्बा पुबा गाड़ी सिंग मियामना ngasiदगी चथोक चसिन तौबा थिंगजिनख्रे मोरे की यांगो पोपी लोकचा वाइल्डलाइफ सेंचुरी की मनुंग दानियों की वांगमदा खुलता सिलक सिंगेंग सिलगनी हाइना मिनिस्टर श्याम कुमार न फोंगदोख्रे अमसों अगस्त 7 पांगथोकदोरिबा नेशनल डिवॉर्मिंग डे की नुमिता मियामना मपुंग फाना सरुक याबियो हाइना नेशनल हेल्थ मिशन मणिपुर न अपील तौरकली